ngasi phong khiba sifong singdigi masum thokiba thawdo wathok singdigi maruiba pausung khongatcharaga mayam da share tawjage mayam lefuktaminasi sahi ahum subna satharakiba wayel da high court na petitioner amagi service pu sayol nipan gi manungda regularize tawnaba khankhre yamna mak ngakningai oiba pawmani myam manipur da thokliba thawdo wathok singsi ngasi dagina sai kungom doirong gi mamang da Bishnupur district ki subdivisional officer SDO office ta Peon oina engage tawduna subnatagi consolidated pay oina thada lupa lising muga songa khaktamak piduna thabak tawhalakhibadagi sahi kunrom subna hairiba phammasi puhanduna laklaba miyo amabo thabak sidagi lokthoknanaba thabak paikhatlubagi mayokta miyo asina High Court of Manipur gi mateng lawduna sahi ahum subna lanthengnarkhiba asum aran gi lan gi waroisinda High Court na miyo asibo court na piribo order asigi numitagi paraga sayol nipan gi manungda SDO Bishnupur gi office ta lairiba vacancy aduda Peon grade 4 gi post regularization tawbaga loinana ma ki contract service dagi regularization tawraba matung sayol ani gi manungda mangonda phipam thokpa sanpham sing pithoknaba khankhre loisanga magi apikpa post oirabasu sei kun hena mahakna pangthok sarakpa thabak thoram singa sanadaba piklaba senpham kharakak phanglaga thabak tawjarakpa miyamabo laukthoknabo honarakpagi mayokta court asigi mateng lawrakhiba petitioner asigi maming yaikhom Joy Kumar Sai Nifugani Pan Kawi Bishnupur Ward number 6 dagi Laikhidraba YI Migi Masano Pane Maana court asida file torakiba writ petition civil adugi number 895 of 2018 ni ma ki petition asina respondent sing oina konchilakiba singna Manipur lenga ki maikedi principal secretary commissioner secretary revenue deputy commissioner Bishnupur amasum subdivisional officer SDO Bishnupur ne petitioner Y Joy Kumar na court wakal aglibana maapu SDO Bishnupur gi office ta ahan bada Peon oina kumja English yung masamapan maudraga nipan gi me anidagi engage tawduna thambirakhi ma ki engagement asi sahi amagini haibaga loinana mangonda subnatagi thagi tolop oina lupa lising maga sangwa khaktamak piki hairi maapu engage tawbirakhi basi office asida leramba CH Ibo Pisak Koba Miyo Ama Tabaktagi Potaki Bedagi Hang Duna Lairaba Pores Aduda engage Tobani Hang Liba Pores Adu regular basis ta Mensindriba Fawbadi Mahakna Pugatabani Hainasu Kangan Biki Hari petitioner Asina office Asigi Kwaidigi Thak name laba post Asida engage Tawduna Tabak Torakpadagi Kumza English Samapan Maudraga Mapangi Me Kunga Marida Thokibo office asigi atopo order amana maapu April ahum 1999 digi paraga sahi amagi oina amuk extension tawbir haidi loinana hanana mahaki thagi khusuman consolidated pay oina lupa lising maga changwa khaktang piramba dusu lising anide hengat hanbirakhi haidi phibam asida mahakna grade 4 gi post asida matam sangna service tawjaraklaba matungda SDO Bishnupur gi maikedi kumja English singaniga taraga taruki September 3 district asigi deputy commissioner da makpo hangduna laidibo office asigi post asida menshinduna hapsin binaba ayi basul ama piki haidi adomaina mak deputy commissioner Bishnupur gi maikedi serol amagi matungina lokhat pham thokpa thabak amata lokhat pirakta badagi petitioner asina mahaki contract basis ki service adubu regularization tawina bagi damak writ petition civil number 23 of 2017 High Court file toki adamaina court asina matter asi laukhatuna khannaraba matungda January kun English ngani ga taraga tereta pikiba petition asigi order amada matter asi dispose tokibaga loinana masiga manana file torakiba writ petition civil number 220 of 2016 gi order ga loinana maakpo regularization pinabagi dama Kananaba respondent singda direction piki High Court ki order asibu thabakta onthok pirakta badagi petitioner oiriba Y Joy Kumar na lengaki mahut silliba respondent sing asigi matakta contempt case civil number 135 of 2017 file toki adubu contempt petition asigi waroisin puraktringagi sarakta petitioner asibu lengaki makedigi July 13 English ngani 19 panda Thokibo order amana thabaktagi lauthok pirakhibani haidi
Maram asina hingnabagi pambai leijadraba petitioner asina writ petition civil number 895 of 2018 asi court asida amuk hana file torkibane loinana matter asi justice MB Muralidana lakhatuna masigi arobi hearing December kunga matho English ingani ga kunda pangthoklaga reserve tawduna thamlakkiba masigi judgment amasum order na January 13 English ingani ga kunga matho da pikibane loinana sai kun hena contract basis ta apiku post oirabasu Peon oina Sijinarakiba miyesi court ki order fangba numitagi paraga sayol nipan gi manungda regularization taunanaba khangan kibani panba yabadi court na matter asi lisang sinna lakhatuna masigi wayel pangthorakibada petitioner gi maikaida council Anjan Sauna lepki aduga respondent gi maikaidagina government advocate hais saramjina lepkibani hainisu pausna su makhatana su fongdorakli adugo losilakpoina mapalam ge ba atien mamaroi ba pawng tanga mayam da share tawjaram ge mayam loi fuktamina se mahairoi kidnap tawbra sena ba doctor fare medical tamliba mahairoi ama nungsibigi langda thungalaga matung kidnap tawbra sena ba nupi doctor amaga loinana miyoi mari faba ngamle haina police ki report amana fongdorakli yauna ngangningai oi ba pawng atun myam thokliba thokdo thoksingsi hiramasiga mari lainana Devip Tan Range ki Deputy Inspector General of Police Rakesh Singhana fongdokibada kidnap tawbigi thawdokta maru oina Dr. Priti Mehra Haryana gi manung sanba Janjara gi Daura village ta leiba masagi yumdagi fakibane nupi doctor asina medical tamliba masai sei kunga mathoi rom suraba Gaurab Haldarabu nungsibigi langna thuwalaba matung ma kaloinana miyoi khrana Gaurab pu kidnap tawraga lupa lakh humdragi ransom talakibane police na wang pang sathabada Priti Mehrana fongdorakpagi matungina atienba matamgi manungda ka hena sel paining lubudagi Gaurab pu khangnaba hokhi madugi matung naha adubu mahaki nungsibigi langda thungwalaba matung January 19 Uttar Pradesh ki manung sanba Gondar district ki kidnap tawkibane Gaurab kidnap tawraba mahaka thabak tawminaba Dr. Abhishek Singha amadi atopa miyoi khrana mating pangki hairi Gaurab Haldar Kasipur dagini ma Gondada leiba SGPM College of Nursing and Medical Sciences da Bachelor of Ayurvedic Medicine and Surgery BAMS tamliba mahiro amane maha institute adigi hostel la leiduna mahi tamliba miyo amane Dr. Pritina makhatana fongdorakibada kidnap tawbagi plan adu Dr. Abhishek na mastermind oiki Abhishek masasu Bangalore da leiba institute amadigi BAMS ki degree pairakhiba miyo amane Gaurav Phabra sena batopa miyo singa dudi Nitesh Bihari Mohit Singha Rohit amasum Satisni amaromda police na faraba Abhishek na fongdorakibagi matungena Gaurab Haldar CL paiba imungi miyoini haiba khangmadagi Dr. Priti amasum maka khangnaraba matung Priti gi nungsibigi langda Gaurab wankibane Gaurab na Priti na mapung fana thajaba thamle haina khanglaba matung party amagi mingda Abhishek ki yumda Priti na Gaurab puduno lakhi Abhishek ki yumda makhoi khara party tawkhi Gaurab na sanaba polamda tumning naba masak sing yansinduna pijaraba matung makpu mapung phana mikap tholakpa matamdana hidak sing kaptuna thamlakhibani hari police na Gaurab January 19 da rescue tawbungam khibani hani su pawsuna makhatana su fongdoragli and thank you